ꯑꯗꯣ ꯍꯩꯅꯧꯁꯦ ꯀꯌꯥꯝꯒꯨꯝꯕ ꯇꯧꯅꯤ ꯍꯟꯇꯣ ꯍꯩꯅꯧꯁꯦ ꯀꯌꯥꯝꯒꯨꯝꯕ ꯍꯦꯛꯂꯧꯒꯦ ꯍꯧꯖꯤꯛꯇ ꯄꯨꯛ ꯐꯩꯌꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯏꯆꯦ ꯄꯨꯛ ꯐꯠꯇꯕ ꯍꯧꯔꯦ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇꯩ ꯀꯥꯎꯋꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯈꯨꯠꯁꯦ ꯍꯟꯖꯟ ꯍꯥꯝꯃꯝꯅꯤꯀꯣ ꯃꯌꯥꯝ ꯑꯃꯨꯛ ꯀꯩꯅꯣꯝ ꯈꯟꯕꯤꯅꯤ ꯈꯨꯠꯁꯦ ꯍꯟꯖꯟ ꯍꯥꯝꯃꯒ ꯐꯖꯅ ꯂꯩꯔꯤꯅꯦ ꯍꯩꯅꯧ ꯑꯝꯕꯣꯟ ꯆꯥꯗꯧꯔꯦꯅ ꯍꯔꯥꯎꯔꯦꯅ ꯀꯩꯅꯣ ꯂꯉꯥꯟꯕꯤꯁꯨ ꯃꯇꯥꯏꯗ ꯃꯥꯏ ꯁꯣ ꯀꯟꯅ ꯎꯠꯂꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯃꯨꯛ ꯍꯩꯅꯧ ꯑꯝꯕꯣꯟꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯍꯩꯅꯧ ꯑꯝꯕꯣꯟ ꯁꯦꯝꯃꯒ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯍꯩꯅꯧ ꯑꯝꯕꯣꯟꯁꯦ ꯂꯝ ꯂꯝꯗ ꯀꯩ ꯀꯧꯅꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯂꯩꯄꯨꯡꯈꯥꯡꯗ ꯂꯝ ꯑꯇꯣꯞꯄꯗꯅ ꯁꯤꯡꯉꯥꯡꯈꯥ ꯀꯧꯋꯦ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯍꯩꯔꯤꯠꯇꯅ ꯑꯃꯨꯛ ꯍꯩꯕꯣꯡ ꯀꯧꯋꯦ ꯑꯃꯨꯛ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯝ ꯂꯝꯒꯤ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯧꯅ ꯍꯟꯗꯛꯁꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯍꯩꯅꯧ ꯑꯝꯕꯣꯟ ꯍꯥꯏꯔꯒ ꯈꯪꯉꯦꯕ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯁꯦ ꯂꯧꯔꯒ ꯃꯦꯠꯂꯒ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯩꯅꯧ ꯑꯝꯕꯣꯟ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯃꯌꯥꯒꯁꯦ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯦ ꯍꯧꯖꯤꯛ ꯔꯦꯗꯤꯗ ꯂꯩꯔꯦ ꯍꯩꯅꯧꯁꯦ ꯍꯩꯅꯧ ꯑꯝꯕꯣꯟ ꯆꯥꯁꯦ ꯍꯩꯅꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯦꯕ ꯑꯗꯣ ꯐꯔ ꯑꯗꯨꯝ ꯇꯥꯔꯤꯉꯩꯗ ꯍꯩꯅꯧꯁꯦ ꯃꯨꯟꯕ ꯍꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯆꯥ ꯐꯪꯍꯧꯔꯣꯏꯗꯣꯏꯕ ꯑꯁꯪꯕꯅ ꯃꯦꯠꯇꯣꯏꯅꯤꯗꯅ ꯑꯗꯨ ꯃꯨꯟꯈꯤꯕꯅ ꯍꯥꯜꯂꯦ ꯆꯥ ꯐꯪꯍꯧꯔꯣꯏꯅ ꯉꯁꯤ ꯁꯦꯝꯃꯛꯑꯅꯤ ꯑꯗꯨꯒ ꯍꯩꯅꯧ ꯑꯝꯕꯣꯟꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯂꯩꯔꯦ ꯁꯤꯗ ꯅꯍꯥꯟꯒꯤ ꯀꯩꯅꯣꯒꯤ ꯍꯩꯔꯤꯠꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯇꯨꯅꯤꯀꯣ ꯅꯍꯥꯟꯒꯤ ꯍꯩꯔꯤꯠꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯏꯆꯦꯗꯨꯅꯦ ꯕꯦꯡꯃꯁꯨ ꯊꯕꯛꯁꯦ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯒꯦꯔꯥ ꯃꯥ ꯆꯥꯕꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯃꯥ ꯑꯥꯗ ꯇꯥꯔꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯥꯁꯦ ꯁꯤꯗꯖꯕꯅꯤꯀꯣ ꯑꯁꯦꯡꯕꯗꯤ ꯃꯥ ꯌꯥꯝ ꯇꯟꯕꯅꯦ ꯁꯤꯗ ꯑꯃꯁꯨ ꯆꯥꯅꯕ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯣ ꯆꯥꯕꯒꯤ ꯃꯥꯁꯇꯔ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯔꯣꯝꯒꯤꯗꯤ ꯏꯆꯦ ꯔꯤꯇꯥ ꯍꯣꯏ ꯌꯥꯝ ꯐꯕꯅꯤꯅ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯣꯝꯗꯩ ꯍꯧꯔꯛꯑꯒ ꯑꯩꯈꯣꯏꯔꯣꯝꯗ ꯄꯥꯟꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯩꯅꯧ ꯊꯥꯗ꯭ꯔꯦ ꯑꯁ ꯍꯧꯖꯤꯛꯇ ꯄꯨꯛ ꯐꯩꯌꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯏꯆꯦ ꯄꯨꯛ ꯐꯠꯇꯕ ꯍꯧꯔꯦ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇꯩ ꯀꯥꯎꯋꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯅꯣꯏꯔꯣꯝꯒꯤ ꯃꯁꯥꯔꯣꯝꯗ ꯀꯥꯎ ꯍꯥꯏꯕꯅꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦꯀꯣ ꯍꯩꯅꯧꯁꯦ ꯃꯦꯠꯂꯒ ꯑꯃꯨꯟꯗꯕ ꯌꯦꯡꯉꯣ ꯑꯗꯣ ꯍꯩꯅꯧꯁꯦ ꯀꯌꯥꯝꯒꯨꯝꯕ ꯇꯧꯅꯤ ꯍꯟꯇꯣ ꯃꯈꯣꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯁꯛꯄꯁꯤꯗꯤ ꯍꯩꯅꯧꯁꯦ ꯀꯌꯥꯝꯒꯨꯝꯕ ꯍꯦꯛꯂꯧꯒꯦ 3 4 ꯇꯨ ꯑꯁꯤꯒꯤꯁꯦ ꯃꯃꯥꯏꯗ ꯄꯥꯜꯂꯗꯤ ꯂꯥꯝꯕꯤ ꯀꯦꯠꯁ ꯂꯥꯝꯕꯤꯅ ꯑꯣꯛꯄꯒꯁꯦ ꯅꯝꯃꯨꯅꯦꯍꯦ ꯃꯥ ꯌꯥꯝ ꯍꯩꯕꯅꯤ ꯑꯁꯥꯏꯗꯩ ꯃꯇꯨ ꯑꯩꯈꯣꯏꯅꯤꯃꯛ ꯄꯨꯂꯞ ꯂꯥꯝꯕꯤꯁꯦ ꯀ꯭ꯔꯤꯀꯦꯠꯅꯦꯕ ꯈꯔ ꯆꯥꯎꯕ ꯑꯣꯏꯅ ꯍꯦꯛꯀꯦ ꯑꯁꯤ ꯆꯥꯎꯋꯦ ꯇꯦꯛꯈꯤꯗꯧ ꯃꯥꯜꯂꯤꯅꯦ ꯂꯥꯝꯕꯤꯁꯦ ꯑꯩ ꯑꯝꯇ ꯄꯤꯔꯛꯑꯣ ꯁꯤ ꯆꯥꯎꯋꯦ ꯑꯁꯤ ꯆꯥꯎꯋꯦ ꯑꯁꯤꯒ ꯍꯦꯛꯑꯗꯤ ꯐꯖꯔꯅꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯂꯉꯥꯟꯕꯤꯒꯁꯦ ꯎ ꯀꯥꯕꯗꯀꯣ ꯃꯌꯥꯝ ꯂꯝꯕꯥ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯃꯁꯥ ꯃꯔꯦꯡ ꯄꯥꯟꯕ ꯎꯒ ꯅꯠꯇꯦ ꯃꯥꯅ ꯀꯥꯗꯣꯏꯁꯦ ꯃꯅꯥ ꯁꯩꯖꯥꯛ ꯄꯥꯝꯕꯤꯁꯦ ꯃꯁꯥ ꯑꯝꯇ ꯂꯣꯡꯗꯕ ꯃꯇꯣꯟꯕꯨ ꯀꯥꯈꯠꯈꯤꯗꯣꯏꯅꯦ ꯁꯥꯏꯠꯇ ꯂꯝꯉꯥꯟꯕꯤꯅ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯑꯃꯨꯛ ꯎꯠ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯍꯩꯕꯅꯤꯀꯣ ꯃꯥ ꯑꯁꯤ ꯁ꯭ꯀꯤꯜꯁꯦ ꯃꯥꯁꯇꯔꯅꯤ ꯃꯥꯁꯇꯔ ꯍꯩꯅꯧ ꯃꯔꯤꯁꯦ ꯑꯣꯏꯅ ꯇꯧꯔꯒꯦ ꯂꯥꯛꯑꯣ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯍꯩꯅꯧ ꯑꯝꯕꯣꯟ ꯍꯧꯔꯁꯦ ꯉꯧꯕꯤ ꯁꯤꯗ ꯂꯩꯔꯦ ꯍꯩꯅꯧ ꯑꯝꯕꯣꯟ ꯆꯥꯒꯗ꯭ꯔꯣ ꯅꯣꯏꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤꯀꯣ ꯁꯤꯒꯤ ꯃꯣꯕꯤꯒ ꯉꯧꯕꯤꯒꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯆꯍꯤ ꯑꯃꯗ ꯃꯆꯥ ꯑꯍꯨꯝꯂꯛ ꯄꯣꯛꯄ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯍꯩꯅꯧꯁꯦ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯆꯥꯝꯕꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯍꯩꯅꯧꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯩꯅꯧ ꯃꯔꯤꯁꯦ ꯃꯦꯠꯂꯅꯤ ꯑꯝꯕꯣꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯃꯁꯤ ꯇꯤꯟ ꯆꯥꯔꯝꯃꯒꯗꯤ ꯍꯣꯔꯦꯟ ꯐꯔꯛ ꯑꯃꯗꯤ ꯇꯥꯗꯧꯔꯦꯕ ꯇꯤꯟ ꯆꯥꯔꯝꯃꯒꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯅꯨꯄꯥꯒꯤ ꯊꯃꯣꯏꯅꯤ ꯎꯖꯗꯕ ꯇꯤꯟ ꯆꯥꯔꯝꯃꯒꯅ ꯀꯩꯗꯧꯋꯦꯕ ꯇꯤꯟ ꯆꯥꯔꯝꯃꯒꯅ ꯗꯥꯎ ꯌꯦꯡꯒꯅꯤ ꯁꯤꯗ ꯈꯥꯏꯔ ꯇꯤꯟ ꯆꯥꯔꯝꯃꯗꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯣꯔꯦꯟ ꯈꯥꯏꯗꯣꯛꯅꯔꯒ ꯉꯥꯡꯅꯔꯒ ꯃꯄꯥꯟ ꯊꯣꯡꯗꯅ ꯐꯖꯕ ꯃꯅꯨꯡ ꯊꯣꯡꯗꯅ ꯇꯤꯟ ꯆꯪꯕꯗꯣ ꯑꯣꯏꯗꯣꯏꯕ ꯁꯨꯃꯥꯏꯅ ꯀꯨꯀꯔꯗ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯁꯦꯝꯃꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯂꯧꯔꯒ ꯈꯣꯠꯂꯒ ꯇꯧꯔ ꯂꯩꯔꯒꯗꯤ ꯃꯇꯝꯁꯦ ꯑꯃꯨꯛ ꯌꯥꯝ ꯆꯪꯗꯧꯔꯦꯕ ꯁꯤꯅ ꯆꯦ ꯁꯤꯜꯕꯤꯌꯥꯅ ꯄꯤꯔꯛꯄ ꯀꯔꯤꯕ ꯃꯆꯤ ꯃꯃꯤꯡꯗꯣ
Rose apple ꯂꯩꯌꯦ ꯃꯁꯛꯇꯤ ꯇꯦꯗꯤ ꯕꯤꯌꯔ ꯃꯥꯜꯂꯦ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯦꯗꯤ ꯕꯤꯌꯔ ꯊꯣꯟꯗ꯭ꯔꯦ ꯃꯍꯥꯎꯗꯤ ꯏꯆꯝ ꯆꯝꯃꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯁꯤꯡꯒ ꯈꯧꯔꯥꯡꯀꯥꯟ ꯊꯛꯄ ꯍꯥꯎꯗꯣꯏ ꯃꯥꯟꯕꯅꯦ ꯆꯥꯕ ꯍꯥꯎꯗꯣꯏ ꯃꯥꯟꯕꯅꯦ ꯆꯥꯔꯣ ꯌꯦꯡꯒꯦ ꯃꯍꯥꯎ ꯌꯦꯡꯁꯦ ꯌꯥꯝꯃꯦ ꯁꯤꯁꯦ ꯈꯤꯇꯪ ꯇꯨꯝꯃꯝꯃꯗꯤ ꯃꯅꯥꯎꯗꯤ ꯃꯌꯥꯝ ꯆꯥꯅꯤꯡꯉꯤ ꯃꯍꯥꯎ ꯌꯥꯎꯕ ꯃꯍꯤ ꯖꯨꯔ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯌꯦ ꯆꯥꯕ 그럼 mahau hainaro guys. Cooker sisu moina hapakpa natto kandena salangamina tarano ne sintokre tarana phabjini ne kalli aduga somna kandana charangama kanna dance toira iruzaira kadairu khangre man toije isingida sanari yeng mayam nungai ko mana smaina sanabaje ado si mana sanaije akhoi mayam omjallaga yenge ado iche tagaje ade khoi chega je ko yam harauna ni yeng jari je langamina video kat nammi makha de status thamna ba mayam si compact se chawbe ni dum yam di yame aduga ma gi kano se tin changma mu yaram do wani daw ye mai kano je hainau je manung da tin changma yaram di phak tani khamane do ambok tin changam dre ichena chini chai ngai ngai nanauna cha na ba chamas pai ra ngai ri Sini yang tak putih ni. Sadra jabate Davis nani ne Tunja ma pujda mayam khutcha jan hamam ni ko mayam no kainom khan bi ni khutcha jan hama phajana Bro hapta bi sa ne ye Nei ne. Bro ma su dai ba mayam na dum khangbi ni ko ngasai gi video namak pasida phamung da dum nei banga am lei farak tri wali timing yaudri is ma cha bai ti aina smai ngang bata thoki bidegi nung dinu mai ti aina ngang udi ma cha ro na mayam Heinou Ambon hai je sini mayam Painelu akhang baju dum akhang ma nong de ya moram gani ada aina na hana hujikan angang gai khangdre na hairaga aingonda ahan sai na haibirak pado ai ahan sajaba natte aina angang gai haibadi leidana ko akhoi dagi makha chahi 23 24 25 saida dum chahi trampan gumba traimpan gumba gi angang jing daga hanguraga di Heinou Ambon hairaga kaino ga na dum smaina akhoi na kano jing japta khangde ko haibru haibra hairit hairabo khangdaba myam nei reba adugi aina sum angang jing khangdre na haijabane aina ahan sajaba na chade myam Tamas lau na rasa. pira samas macam piro igi di oteka do la o have ne bako ado ma chaning di here Yau de sa mas ne ye le ado hujik se ahan ba rambe cha ba hor bana amdang ga bhajan charo Alu subat le mari sugat ba de dum sugat le da khang de da kenon chari sugat di kenon chari sugat di Sen bai suka cham ni kaino aina hau te kai ga ba. Ayam chale di chille. Tam se chari yare saro Re ko wa le sanga thong ba di langa mi je thumuro geng ba number 1 ne do sugum ba de di ma sille da ni ma ai du ji Kaino ne macik ama Ambon je akhoi ma gi yam pam na tare om hai ra aduga khawram de suman man da ba di ko na no ma di ko ne se ma ga pizza bu mau ko no mo je gi yam pam hawe Heinou Ambon je khoi ma na tawra ga cha bu di cha re do nyam toi na bu di cha gi di yam phaja na cha ba hai di ngasi oi dui ne Sigi de ko Achapo oina se ma ga yo hawe Pek ka phajana pek ke phajana tore na chapo se ma ga yo ma chat kan kan Nam hawe mayam ko je da hai je business ong ong le di tau bi ro Yani ya te haining na te kai ba Hujiki do Toropon asan ba net pa do adumaina siju yo nyani
ꯑꯗꯣ ꯃꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯤꯗꯤ ꯊꯨꯝꯕꯒ ꯑꯗꯨꯝ ꯍꯧꯕꯗ ꯁꯤꯗꯥꯟꯁꯤ ꯍꯥꯞꯄ ꯁꯤꯗꯥꯟꯁꯤ ꯍꯥꯞꯄ ꯃꯌꯥꯝ ꯑꯗꯨꯒ ꯑꯝꯕꯣꯟꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤꯁꯤꯅ ꯐꯨꯠꯂꯒ ꯑꯣꯏꯅ ꯁꯦꯝꯃꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯇꯧꯔꯒꯗꯤ ꯃꯍꯥꯎꯁꯦ ꯑꯃ ꯊꯣꯛꯑꯦꯅꯗꯤ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯉꯁꯤꯒꯤꯁꯤꯅ ꯌꯥꯝ ꯁꯥꯕꯁꯨ ꯁꯥꯕꯒ ꯑꯩꯈꯣꯏꯅ ꯁꯤꯡ ꯑꯃꯨꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯁꯤꯡ ꯍꯧꯐꯝꯁꯨ ꯂꯩꯇꯦꯕꯀꯣ ꯁꯤꯡ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯁꯥꯁꯨ ꯁꯥꯕꯒ ꯋꯥꯔꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯃꯩ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯋꯥꯔꯅꯤꯅ ꯑꯣꯏꯅ ꯀꯥꯝꯊꯣꯛꯑꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯄꯒ ꯃꯦꯠꯄꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯀꯩꯅꯣꯒꯤ ꯃꯍꯥꯎ ꯊꯣꯛꯄꯅꯦ ꯃꯪꯒꯜꯒ ꯃꯦꯠꯄꯒꯨꯝꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯝꯕꯣꯟꯁꯤꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯆꯥꯕ ꯌꯥꯎꯔꯒꯁꯨ ꯍꯧꯖꯤꯛ ꯍꯩꯅꯧ ꯁꯤꯖꯟ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯍꯩꯅꯧ ꯃꯨꯟꯗ꯭ꯔꯤꯉꯩꯁꯤda ꯑꯝꯇꯪꯒ ꯆꯥꯕꯤꯔꯣ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯂꯉꯥꯟꯕꯤ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ